आकाशवाणी इम्फाल लांथोक चरिपावी सक्तम सक्तम असिदा राज्य सरकार ने इंग्लिश गनी कुनिथोय द माय पांगना पाइखत की थबक थौरम सिंगी मातांग द मुख्यमंत्री की वारोल कोविड की मॉक ड्रिल पांगथोखिबा मेगा जॉब फेयर लिसिंगनी कुनिथोय पांगथोखिबा संगाइथेल द पुलिस आउटपोस्ट हांगदोखिबा निफुमाथोय सुबह आर्काइव वीक्स हौदोखिबा जाति थार की ऑर्गेनिक फार्मिंग वर्कशॉप बाराक कल्चरल फेस्टिवल लिसिंगनी कुनिथोय अमसोंग आकाशवाणी इम्फाल की पाव की सक्तम की सरुकम ओइना अखनबा पाउदमदा सेनापति जिला की पाउदम अमा इंगुमजा लिसिंगनी कुनिथोय द राज्य सरकार न माय पांगना पांगथोखिबा थबक थौरम सिंगी मातांगदा मुख्यमंत्री नोंगथोंबम बिरेन हौखिबा सगोलसे निमित्ता पावगी मिफम अमदा पाउदम के मुख्यमंत्री न हाय राज्य से आईन अमसुंग शांति रक्षा की फिवम फगलपगी सरुक अमा ओइना तोंगान तोंगानवा लालौलुपसिंगी अपुनबा कादर हुंफु मापन रोम सरकार चंगजरकी चुराचांदपुर मेडिकल कॉलेज हांगदोक्तुना सीट चामगी मेडिकल कोर्स तंबा यारगनी जेनिम्स तसु मेडिकल सीट चामदगी चाम यांखैदे हेनगतले इंडिया के स्मॉल स्टेट मयामसिगी मरक्ता कोई सही अहुम थांगना मोस्ट इम्प्रूव स्मॉल स्टेट ओवरऑल ताजबा फंजरपनी मयामगी सपोर्ट की मणिपुर सरकार ने ममांगी अंदर की सही सीधा कोई ना होने जगह पर खरा हम जगह मणिपुर की मियाम दा हेल्थ सेक्टर दा कोई ना याम ने हिस्ट्री कोई बा चुराचांदपुर मेडिकल कॉलेज कोई फर्स्ट ईयर MBBS बेस 2022 की सीट चामगी होबंग में जेनिम्स की मेडिकल कॉलेज सीधा दा हाना MBBS की सीट चाम खौ ओइनबदु सीट चाम यांखै द हेंकटलगा तमनबंग हमजगरे अदिसिदा नतना सीज हॉस्पिटल द छात्र चामगी MBBS की अखोई क्लास होखरे तमंग हमखरे गवर्नमेंट का जॉइंटली तौरकांदा क्लीन लोकटाक पाथ मिशन अखोई लॉन्च तौखरे हंदक्तगी अहानबा चीफ मिनिस्टर सगोल कांगजे टूर्नामेंट कंगलागी सेंगबा ग्राउंड कांगजे बुंग मनुंग सानबा होखरे अदगी संगाई फेस्टिवल हम तराग मरीदा सिंगमी हाइबा तमी हाइबा लेकिन कोई पुण्य पांथो मिनदना वानेस के दुगुंबा सत्तम उत्पंगमखरे ओलंपियन पार्क कोई हुजिक लाखदो तारीख तरुक सिदैदा ऑनरेबल यूनियन होम मिनिस्टर अमित शाह जी ने संगागदोरी अदगी शिबू चंद्रगिरी पार्क मणिपुर की ओइबे हिस्टोरिकल साइट कांगनाइज तौदना मयाम खांगन लेरंबा पोट अदु कोई गवर्नमेंट सी लाखपदगी कोई संगादना मयाम खुशिनगरे अदुगा अहानबा स्टेट इंस्टीट्यूट ऑफ होटल मैनेजमेंट कोई लॉन्च तौखरे असिगा लोइना कोई लॉ एंड ऑर्डर की मरमदा कोई होम कमिंग था तरुक तरे सिदैदा कोई मियोय हुंफुगा मापन लाखरे नंग नहानमक सीसेशन टू ऑपरेशन विद जेलरंग यूनाइटेड फ्रंट JDU का पीस एग्रीमेंट साइन तौनदना यानबा पोरखरे वार ऑन ड्रग्स सी am साथी न माय पांगना चंगजली ड्रग सी कोइना हुजि फावबदा फारिस पे इंटरनेशनल मार्केट 1228 करोड़ अदुना हुजि फावबदा मियोय सट्रेट का हुम फारे केस सामरीगा मौद्रा तरेट रेस्टार्ट होवे अदुना अखोई पुन्ना लेमिनबा पुन्ना हिमिनबा पुन्ना सामिनबा पुन्ना चौखटमिनबा हाइबा अदुगी वाखलोंदुदा अनोबा सही लाखपसिसु मदुगी वाखलोंदुदा कोई पुन्ना चटमिनसी अदुगा मणिपुरदा लेबा मियाम पुनमक आई कम्युनिटी की आई इमुंग की वाखल थादोंनरकांदा अखोई मयाम पुन्ना अमत ओइना कोई हिमिनदबा यादे हाइबा वाखल सिदैदा हिमिनसी COVID-19 की अनोबा वेरिएंट संदोरगलिब असिगी यंगलगा लेबाग असिदा लाइचेट असि थेंगनबगिदमक लेबाग सनब तुंगना मॉक ड्रिल हौकिब लेपाक उप निमित्त पांगथोखरे इम्फाल की जेनिम्स पांगथोप मॉक ड्रिल सरुक यारदुना राज्य की हक्सेल मंत्री डॉक्टर सापम रंजन हाय मालेम की ओइना COVID-19 थेंगनब तोंगान तोंगान लेबाग सिंगना सेम सारिब अदुगी सरुक अमा ओइना लेबाग असिदसु निंगथीना सेम सारे मणिपुर दसु लाइचेट असि थेंगनब अकनब चेक्सुल थौरांग लोखटपा हौरे मंत्री न हाय हौकिबा मतमदा कोविड थेंगनब सिजनकिबा इंफ्रास्ट्रक्चर सिंग अमदी दरकार लेबा खुसु खुलाई सिंग नौहोंनो यंगसिनबा हौरे लाइचेट असि लाकु मतमदा मदुबु थेंगनब हॉस्पिटल सिंगदा ICU की फमु ऑक्सीजन की मसिंग अमदी अतै इंफ्रास्ट्रक्चर सिंग नौहोंनो यंगसिनबा लोइरे सेंटर्स खुरिंग मक्सी अखोई मॉक ड्रिल है तारे अखोई जगह मतमदुदा अखोइना प्रिपेयर तौर लेगिबा कोविड थेंगनबदा दरकार होइबा मशीन्स बेड्स के मैम मैन पावर के मैम ऑक्सीजन वेंटिलेटर्स के मैम वेदर ऑल रेडी लेरब्रा है अखोई मणिपुर की यस अखोई कोविड के पॉजिटिव क्वेश्चन अमु लेते अदुबो अखोई याम प्रिपेयर तौर गल है उदिन फाइगे मरु की प्रिपेयर्डनेस अदो मखोई सिदा ले ऑलमोस्ट ऑल रेडी ले सी रिपोर्ट से अखोई यूनियन मिनिस्ट्री दम थागदोइनी स्किल
Labour, Employment and Entrepreneurship Mantri Haikam Dingon Hairi, Tabak Tiriba Naharol Singumating Pangduna Tabak Pibangam Bamu and Mamam Uhenaba, Hotnabana, Manipur Tabak Pangdabaki Samachako and Bangamgani, Kendrigi Directorate General of Employment Gimakada, Rajigi Employment Directorate na Imphal West ki Model Career Center ka puna kusam na duna hau kiba yumsa kisa numita Lampel Pata Labor Employment Exchange ki complex ta pangtok kiba mega job fair lisingani kunitoy haudok pagi thauramda mantri na hai pangtok liba job fair asina tabak thiriba naharol sing da kanaba kaya piragani Naharol sing na masa na tamlubu mahiga chanaba tabak chilhau tiduna taurabadi Manipur tabak pangdabagi samasya hantan bata natana Rajya sigi Sanmilon pagatan bata chauna mating oigadi Youth are the pillar of nation na itung giyumbiru no biru youth sing sibu koina mokoi de nourish to matam da hari ba ko gi employment exchange ki department sina asobu role am lo se masi koi makhata na prakha haidor ke staff sing punjal lakanda hen masak thokna hena ari ma'am singthana ba mongda thabak se tongna na ba koi punna hona minasi hari ba koi model career center sina hojik madugi chapchaba phamam adagi madugi room nei dana kotna tawbo mukti natri adumako masi koi leina bu hona gani adu tawrakanda hena koi gi leibe inkhalai ba naharun sing de information ji fazana pira kanda koi de information ji yohol kanda koi ga chana ba any masam sagi mana tamjaruba mahi masing mana hona jaruba my career singduga loina na koi yari makai koi thau pina na ba koi hona ba siam tangai fataba lei Job fair adu da thabak thiba lakpa naha amana asumna fongdora e Emrego job fair haidana ngasi Government of Manipur Director of Employment Exchange na sinbi duna tongan ba Manipur government gi service kakna tana atop mapalong gi outside company private companies ki seat vacancy asuk lairi haidana ngasi Manipur rasida thabak phangdaba mayam lairiba isini naw ting ngasi di layawriba laiba mayam singda so kitang manganama tibagumna tawe matung tabadasu asugumba se sahi khudingi sinbi rekani haibagi thajaba leijai Imphal West ki sangai tiel da hauki baning thokaba numita Mukhyamantri Nongthombam Birena Police Outpost ama sangara duna hai singi lamda paksana umang koktopagi thawongna mahusagi khalda akaiba kya tholaktuna matam amada lamdam asi mi tabangam daba mapam oirakpa yai maramaduna tungi mirol gi dama khallaga aikoi khudimangna wakhal taminaduna akoibagi phibam ngak senduna thamnaba amadi semganaba honabada punna thodang lominasi Mukhyamantri na hai singda khundariba singna pamlo uba matamda akaknaba mapam khara khaktang pamlo ubagi thabak tawbiyu mahusagi khal kaitharakpana ningtham thagi matam tensilakpagi thawong thorakli phibam asi makha tana adumak chatharabadi ningtham tha haibasi suklai leitaba matam lakpasu yai sigi jaga si tourist spot ma yam chaw we and amuk hena ki Olympian parks lakpadagi di prithvi mayam hek lakp khuding ma amuk kisoi lakka da bulai re sigi jaga si aduna hariba pasoi lamkhai asidagi na Olympian park ta ba pau si koi at least double lane oi de we roi pangdau u da ya da jaga khru u si maramdi karisani wahi maro thabang sina ma do yai ma do but yam paksana maram sa da ba umam kok tok pasi to gum gi akoina nga wai matam da tha taruk inam dhan yo September dagi hore ngasi December su ta khai dagi ingba hore tha ni pha de December adu ni ngasi 2022 si da tha ni pha na ingrga di jungle se sum kok tok chakra ga di 2030 da ai ingba du le ro adu di koi makhal makha gi laina like sir ai khoi da laib da ngai ta ma ya thol ka dori ne Nipumatoi Suba Archive Week Celebration cum Record Exhibition hauki basagol se numita Power Mantri Thongam Bishwaji na Palace Compound leba Maharaj Chandragiti Auditorium da hudokre Manipur State Archives na sinduna pangtokpo thauramadu private custodian sing na utpa ariba puya sing exhibition amasu mantri na hangdokhe thauramadu Sri Bishwaji na hai English ma chamapan marfu nithoi da linkat kiba Manipur State Archives ta mamal yamlaba record kaya thamliba asi rajya sigi mamal naidraba lanni Archives asita tungan ba bibag singi record Rajya Bidhan Sabha gi proceeding sing yauna ariba matam gi record kaya ningthina ngak senduna leire ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯒꯩꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯐꯖꯅ ꯃꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯣꯏꯔꯣ ꯈꯕꯔꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯗ ꯑꯣꯏꯔꯣ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥꯒꯤ ꯇꯥꯏꯞꯇ ꯑꯦꯛꯖꯤꯕꯤꯁꯟ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯂꯩꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯄꯤꯄꯜꯁꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯀꯔꯤꯁꯤꯡꯁꯦ ꯃꯆꯥ ꯇꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯐꯖꯅ ꯄꯕ꯭ꯂꯤꯁꯥꯏꯖ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯥ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯂꯥꯒꯤ ꯐꯣꯝꯗ ꯄꯨꯊꯣꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯅꯕꯁꯦ ꯑꯔꯥꯛꯄ ꯃꯤꯁꯤꯡꯗ ꯀꯁꯇꯗꯤꯌꯥꯟꯁꯤꯡꯁꯤꯅ ꯇꯝꯕꯤꯔꯒ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯥꯏꯞꯄꯨ ꯅꯠꯇ꯭ꯔꯒ ꯉꯁꯤꯒꯤ ꯀꯁꯇꯗꯤꯌꯥꯟ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯁꯇꯗꯤꯌꯥꯟꯗꯨ ꯊꯣꯛꯂꯛꯑꯣꯏꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ
Archive Weeks asigi matangda Manipur State Archives ki Deputy Director Yaima Devina paugi saktamda asumna hai. Ngasidagi sahi lising ni hena masagi itihas leijaraglaba piklaba lamdam asida ipa ipu singna thambiramba puya asi ngasiju private custodian singna tekta kaidana thambiri masi National Mission Manuscript ki makhada Manipur State Archives na project ama hangjai masi ki timna aikoina yum da chatuna sahi khudingi puya sing adu scientific oiba mawongda ubangna chapchanba phi angangbana yomjanba amadi hidal langthak chaiduna matam sangna liduna thambada mateng pangduna free cost ngasi phawba lakli oja sing adudagi khara makhai khangacharaga ngasi gi nifuma thoisuba archives ki sayon palon numit asida aikoina miyam da utpiyu haijarubada harauna yabiraktuna puya sing adu miyam da utpiba oja sing adu hainga lektana tobimal khangba uchari Horticulture Mantri Letpau Hawkim na hairi Manipur do organic ki pothok puthok leba lawpham gi chang asi hectare lising kuntra taruk romni masi hengan bagi damak Manipur gi singi season adana leriba lamsing organic farming tawuda mai onsin bagi tangai phadaba leire Imphal gi GP Women College ta hawki balai pa kupon numit pangthu ki ba organic farming gi numit tari ni gi jati tha ki workshop hokdok laduna Sri Letpau na hai Manipur do organic ki pothok yamna pothok pangam labadi rajya sigi da natana mapalam da phawu thadok pa yabagi oithok pa lai sarkar na hojik changsiliba khongjang asi chingi lamsing da paksana popi thariba sing kokthok laga sel yamna phangada mana masing sing thanduna makoi gi sentok lehenna bu hona bani popi thabagi mahut atop sendong leba pambi sing thanna ba horticulture bibang na akan ba thabak lokhatle Ladiva area sigadi hairadi even 1% faunati. Commercial purpose 50% scenery. So 50 the akoi local consumption law or at least northeast India dadi supply to be overseas the pidresu. Akoi Manipur da Ladiva lam, Chingda Ladiva lam. Sige achoba area maya mase unutilized makti haibadi kitang kala sodum to badina. Adubo 80-90% di sinadriba thok puthok lam oina thambidaba haitai haina degi channalagiba akoi agriculture ga horti gi around 1965 aswai sida India government na adumba green revolution haidana tawrakpadagi tungda kati thorakani kaim khandadida paktakna scientist singna chemical puthoaga 1947 da akoina ningtangba phangbada chingchak tangbagi phau leitadana chingchat laga mangra talaga phutlaga chai haibagumba adumba matangda no one deals what would happen in the near future Assam ki Kasar jila ki Bontapur da hawkiba irai nimita Manipur Tourism Corporation ki chairman Karam Syamna Barak Cultural Festival singani kunitoi hokdokre thauramadu da Sri Syamna hai miyoiba amagi gun haibasi ma ki masak amasung piba murti na lepa yade tawthorok pathabak na lepkani piglabasu saurbasu furup khudingmangna masa masa gi nat amasung sanabi sing yokatuna thamnaba mahangna appeal tawki Manipur da collect tawba yaba museum di thamba yaba pot mayama sigi Assam ki Kasar ki usiki Bandrapur si Yorkre 1995 ka Japan da sabruba matunga moigi thamiba museum do urba matunga ai museum amali khatiyana khangi haiba magi wakhalon madudagi mana nasi sahi kundaret samna honari kiba uzasi magol se mioi bugi gun haiba se sakna lette ai phibam na lette murti na lette magi honar zaman bugi mapana adi masigi kasarge Bandrapur da sumo museum ama thambang masini wadagi magul sautok saningai Akaswani Imphal ki pawi saktam gi saruka moina akhanaba paudamda Senapati jila gi paudam tabirase Christmas kumai gi haru tayambaga loinana anoba chehi New Year 2023 gi nungai ba amuk lakle Senapati jila dashu angang naha ahal khaktana aing ba marakta aing misen khangduna anoba chehi bo harona taramna ognari miyamna amaga yaifa paujel pinaduna punna chamin thagminaduna jagoi ishagi thoram kia panthoktuna anoba chehi bo celebrate tawri Senapati jilada anoba chehi New Year celebrate tawbugi matangda Reverend H Chokhana asumna hai Numshi jaraba Manipur gi miyam Manipur manungda amadi mapanda leibiriwa mi pungnabakpo harau na New Year salam kachari mi oibagi pungsida anauba chahi asina khoidagi ihan hanba shuti haibari holidays ni haina takbiba phangle mashi chihi lising mari gi mamangda thainagi Babylonian khoina ahanba oina observe
Taurami Haina Celebrations Origins of Popular Traditions Haiba Lyric Amada Phange Madigi Matungda Roman Senate na Chahi 153 BC da Pondok Padi Makhoigi calendar gi matung inna January tang ama ase Chahi gi ahauba amasung anoba nomitni haina imirammi Anoba Chahi lakpada Prithibida Leiriba mi mayamna New Year ase Ningsi harauna ngaijaba matamni Maramdi Anoba pot haibase kananasu pamdaba laite Maram aduna Anoba Chahi New Year ase mi mayamna kharana ngaiba chahini Maramdi mi weibugi pungsi se chatkhiba pungsi da ashwe aran kaya tawkhiba yai ana aye kaya thengnaba yai wakhal nungaitaba amasung pendaba kaya laiba yai adubo pumnamok khaluraga mi amamamna ariba pungsi thadoklaga anoba punsi hinjagani haina lepchabaga loinana pishinkraba mi kaya maramsu lei asumhaina anoba chahi 2023 da changbada nungsikhraba aikhoi manipur gi mi mayam nasu chatkhiba pungsi se khantharaga ishor nasu mi nasu pamdaba ashwe aran kaya tawkhiba tarabusu ariba thabak amasung punsidu thadoksi aduga pukting wakhal honglaga ishorbo chetna thajaba amasung achumbada hingba mi amamam oisi Ishorna aikhoi Manipur migi damak leaders aphaba kaya marum piduna ngashi phau loching biba pum namaki mathakda pukning wakhal shengna amasung amatta oina thabak subangamba bor pibiba oisnu haina hainingi anoba pungsi hingba miwei oina Manipur gi mi mayam nungsi chanana hingminasi aduga ishorna nungsina pibiba Phaja khraba Manipur lamdam ase phajana yengsinsi henna phaja hansi amasung thawai yauna amana amabo semgatsi tellaba aikhoi miwei pungsi se pukning amatta oina nungsina amasung harau nungaina ishorgi apambada amasung mahaki aningbada hingminasi thabak suminasi haibasi aihaki wishne Anoba Chahi 2023 ase Manipur miyampum namaki mathakta Ishorna bor pibiba Chahi oisanu amasung Ishorgi minglen chokhat pibiba mi amamam oisanu haina Pratna ga loinana mi mayamda wish tawjabani Jila asigi miyam nasu anobu chehi asina henna nungai yaifaba shanti oiba amadi mugnaba laitana pumnamaki maipakpa chehi ama oigani haibagi asha tauri Akashmani Imphal gi paugi shaktam gi damak senapati degi hekini Matang asida Akashbani Imphal gi ipau kangbuna puthokpa chayul gi paugi saktam loijare aiba thokchom jogendrajit puthokpa gin gangte tengbangbi jibalnata sarangthem lizakhivi Ningthoukhongjam Suni